ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯈꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯒꯤ ꯃꯃꯤꯡꯅ ꯄꯣꯏꯅꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨꯅ ꯈꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯅꯁꯨ ꯍꯤꯡꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯔꯩ ꯑꯔꯩꯕ ꯄꯣꯠꯆꯩ ꯈꯔ ꯌꯣꯜꯂꯒ ꯃꯈꯣꯏꯒꯤ ꯆꯔꯥ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯄꯣꯏꯅꯨ ꯐꯅ ꯌꯥꯝꯅ ꯋꯥꯖꯔꯕꯁꯨ ꯃꯆꯥꯅꯨꯄꯥꯕꯨ ꯍꯨꯟꯇꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯅꯥꯗꯁꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯖꯔꯝꯗꯦ꯫ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯄꯨꯝꯕ ꯄꯨꯊꯣꯛꯂꯒ ꯀꯠꯊꯣꯛꯂꯒ ꯃꯆꯥꯒ ꯄꯨꯟꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ, ꯆꯦꯡꯁꯨ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ, ꯏꯆꯥꯅꯨꯄꯥ ꯑꯃꯨꯛ ꯍꯜꯂꯛꯄꯒ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯅꯤ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯄꯣꯂꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ꯫ ꯃꯅꯥ ꯃꯁꯤꯡꯁꯤꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦꯅꯦ, ꯀꯔꯤꯅꯣ ꯑꯩꯅ ꯏꯆꯥꯗ ꯄꯤꯖꯒꯗꯧꯔꯤꯕꯁꯤꯕꯣ? ꯋꯥꯕꯅꯁꯨ ꯂꯣꯏꯔꯅꯤ ꯏꯆꯥꯗꯣ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯎꯄꯨ ꯑꯗꯨ ꯍꯥꯡꯇꯣꯛꯂꯝꯃꯤ꯫ ꯎꯄꯨ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯍꯥꯛꯀꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯥꯕꯨꯡꯅ ꯃꯍꯥꯛꯀꯤꯗꯃꯛ ꯄꯤꯕꯤꯔꯝꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯔꯛꯂꯒ, ꯑꯩꯕꯨ ꯃꯁꯤ ꯀꯥꯏꯊꯣꯛꯂꯁꯤꯔꯅꯦ? ꯑꯩꯅꯗꯤ ꯑꯩꯒꯤ ꯄꯥꯕꯨꯡꯃꯛꯅꯤ ꯈꯟꯗꯨꯅ ꯊꯝꯖꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯇꯉꯥꯏ ꯐꯗꯕ ꯃꯇꯝ ꯑꯁꯤ ꯂꯥꯛꯂꯕꯅꯤꯅ ꯑꯩ ꯀꯥꯏꯊꯣꯛꯄꯅ ꯐꯔꯅꯤ꯫ ꯄꯥꯕꯨꯡ, ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ, ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯆꯥ ꯑꯁꯦ ꯃꯍꯥꯛꯀꯤꯗꯃꯛ ꯈꯟꯕꯗ ꯅꯆꯥ ꯌꯥꯝꯅ ꯋꯥꯏ, ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ, ꯈꯨꯗꯣꯞ ꯑꯁꯦ ꯀꯥꯏꯊꯣꯛꯆꯔꯒꯦ꯫ ꯑꯁꯨꯝꯅ ꯄꯣꯏꯅꯨ ꯈꯨꯗꯣꯞ ꯑꯗꯨ ꯃꯈꯨꯠꯇ ꯁꯤꯖꯤꯜꯂꯤ꯫ ꯃꯄꯥꯟꯔꯣꯝꯗꯒꯤ ꯁꯤꯡ ꯈꯔ ꯂꯧꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯤꯡ ꯑꯗꯨ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯃꯩ ꯍꯧꯐꯝ ꯑꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯈꯝꯕꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯈꯝꯕꯁꯨ ꯍꯜꯂꯛꯄꯒ ꯀꯔꯤ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯃꯥꯅ ꯋꯥꯈꯤꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯋꯥꯔꯕꯁꯨ ꯋꯥꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯄꯣꯏꯅꯨꯅ, ꯏꯕꯨꯡꯉꯣ, ꯏꯆꯥꯕꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕ꯭ꯔꯣ? ꯈꯝꯕꯁꯨ ꯃꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤꯅ ꯃꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗꯒꯤ ꯑꯋꯥꯕ ꯃꯃꯤ ꯀꯔꯤꯁꯨ ꯇꯥꯍꯟꯅꯤꯡꯂꯝꯗꯦ꯫ ꯂꯥꯝꯗꯦꯗ ꯏꯃꯥ꯫ ꯄꯣꯏꯅꯨ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯔꯛꯂꯒ, ꯁꯦ ꯃꯁꯤ ꯄꯨꯔꯒ ꯀꯩꯊꯦꯜꯗ ꯆꯠꯂꯣ, ꯑꯗꯨꯒ ꯈꯨꯗꯣꯞ ꯑꯁꯦ ꯀꯥꯏꯊꯣꯛꯂꯒ ꯌꯦꯟꯕꯥ ꯑꯃꯒ ꯆꯦꯡ ꯈꯔꯒ ꯂꯩꯔꯛꯑꯣ꯫ ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯄꯨꯄꯨꯅ ꯄꯤꯔꯝꯕ ꯈꯨꯗꯣꯞ ꯑꯁꯦ ꯀꯥꯏꯊꯣꯛꯀꯗꯧꯔꯤꯕꯗꯤ? ꯈꯨꯗꯣꯞ ꯑꯁꯦ ꯀꯥꯏꯊꯣꯛꯂꯣꯏꯁꯤꯕꯥ? ꯄꯣꯏꯅꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ, ꯑꯩꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗꯕ ꯃꯇꯝ ꯂꯥꯛꯂꯕ ꯀꯥꯟꯗ ꯅꯪꯒꯤ ꯄꯨꯄꯨꯅ ꯈꯨꯗꯣꯞ ꯑꯁꯦ ꯀꯥꯏꯊꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯀꯥꯏꯊꯣꯛꯂꯁꯤ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯏꯃꯥꯅ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯖꯤꯟꯕꯅꯤ, ꯑꯩꯁꯨ ꯈꯪꯏ, ꯑꯗꯨꯕꯨ ꯐꯅ ꯂꯩꯇ꯭ꯔꯕꯁꯨ ꯈꯨꯗꯣꯞ ꯑꯁꯦ ꯀꯥꯏꯊꯣꯛꯂꯣꯏꯁꯤ꯫ ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ, ꯇꯁꯦꯡꯅ ꯋꯥꯐꯝ ꯑꯁꯦ ꯅꯪꯒꯤ ꯄꯨꯄꯨꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯐꯔꯦꯁꯦ, ꯈꯨꯗꯣꯞꯁꯦ ꯄꯨꯔꯣ, ꯑꯗꯨꯒ ꯏꯃꯥꯅ ꯍꯥꯏꯕꯗꯨ ꯂꯩꯔꯛꯑꯣ꯫ ꯏꯆꯥꯁꯨ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ, ꯏꯃꯥꯁꯨꯅꯦ ꯏꯁꯤꯡ ꯈꯤꯇꯪ ꯁꯣꯛꯆꯤꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯃꯥ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯈꯝꯕ ꯃꯃꯥꯗꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯔꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯣꯏꯅꯨꯁꯨ ꯄꯥꯇ꯭ꯔ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯇꯨꯔꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯂꯤꯟ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯄꯥꯈꯠꯄꯅ ꯄꯥꯇ꯭ꯔ ꯑꯗꯨ ꯊꯥꯗꯔꯝꯃꯤ꯫ ꯂꯤꯟ ꯑꯗꯨꯁꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯥꯇ꯭ꯔ ꯑꯗꯨ ꯃꯆꯦꯠ ꯇꯥꯅ ꯇꯥꯅ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯄꯣꯏꯅꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯊꯟꯇ ꯈꯟꯖꯔꯝꯃꯤ, ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯄꯥꯇ꯭ꯔ ꯑꯁꯤꯁꯨ ꯑꯅꯤꯁꯨꯕ ꯅꯠꯇꯦ, ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯤ, ꯀꯔꯤꯅꯣ ꯌꯨꯝꯗ ꯀꯗꯥꯏꯗ ꯏꯁꯤꯡ ꯊꯝꯒꯅꯤ? ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯃꯍꯥꯛ ꯋꯥꯈꯜ ꯇꯧꯅ ꯇꯧꯅ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯈꯝꯕ ꯀꯩꯊꯦꯜ ꯑꯗꯨꯗ ꯊꯨꯡꯂꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯄꯣꯏꯅꯨꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯈꯨꯗꯣꯞ ꯑꯗꯨ ꯄꯣꯠ ꯌꯣꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯆꯤꯡꯃꯤ ꯈꯔꯅ ꯂꯥꯏꯔꯦꯟ ꯑꯃ ꯂꯥꯡ ꯊꯥꯛꯇꯨꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯈꯝꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯍꯥꯛ ꯆꯤꯡꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯃꯔꯨꯞꯁꯤꯡ, ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯂꯥꯏꯔꯦꯟ ꯑꯁꯤꯕꯨ ꯐꯥꯔꯤꯕ? ꯑꯩꯈꯣꯏ ꯆꯥꯅꯅꯕ ꯃꯊꯦꯜ ꯂꯩꯇꯕꯗꯒꯤ ꯂꯥꯏꯔꯦꯟ ꯑꯁꯤ ꯐꯥꯔꯤꯕꯅꯤ, ꯃꯁꯤ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯅꯠꯇꯦ, ꯃꯗꯨ ꯐꯠꯇꯦ, ꯌꯥꯔꯒꯗꯤ ꯂꯥꯏꯔꯦꯟ ꯑꯁꯤꯕꯨ ꯆꯥꯕꯤꯒꯅꯨ꯫ ꯌꯦꯡꯕꯤꯌꯨ, ꯃꯍꯥꯛꯀꯤ ꯇꯦꯡꯊꯥ ꯑꯁꯤ, ꯃꯈꯣꯏꯁꯨ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯅꯤ, ꯂꯥꯏꯔꯦꯟ ꯑꯁꯤꯕꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯂꯥꯏꯔꯦꯟ ꯑꯁꯤ ꯊꯥꯗꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯆꯥꯒꯅꯤ? ꯆꯥꯛ ꯆꯔꯥ ꯍꯦꯟꯕ ꯇꯥꯕꯅꯤ, ꯑꯗꯨꯅ ꯊꯥꯗꯣꯛꯄ ꯉꯝꯖꯔꯣꯏ꯫
ꯈꯝꯕ ꯆꯤꯡꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯂꯥꯏꯔꯦꯟ ꯑꯗꯨ ꯌꯥꯝꯅ ꯄꯤꯛꯂꯤꯕ ꯑꯣꯏꯔꯝꯕꯅ ꯑꯃꯨꯛꯁꯨ ꯀꯟꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯒ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯌꯦꯟꯕꯥ ꯑꯁꯦ ꯃꯁꯤ ꯑꯣꯏꯅ ꯆꯥꯕꯤꯍꯧꯔꯣ, ꯑꯗꯨꯒ ꯂꯥꯏꯔꯦꯟ ꯑꯁꯦ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ꯫ ꯑꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦꯅꯦ, ꯑꯩꯈꯣꯏ ꯂꯥꯏꯔꯦꯟ ꯑꯁꯦ ꯊꯥꯗꯣꯛꯈ꯭ꯔꯒꯦ꯫ ꯀꯗꯥꯏ, ꯅꯪꯒꯤ ꯌꯦꯟꯕꯥ ꯑꯗꯨ ꯍꯥꯟꯅ ꯄꯤꯔꯛꯑꯣ꯫ ꯈꯝꯕꯅ ꯌꯦꯟꯕꯥ ꯑꯗꯨ ꯆꯤꯡꯃꯤ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯂꯥꯏꯔꯦꯟ ꯑꯁꯦ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯆꯤꯡꯃꯤꯁꯤꯡ ꯑꯗꯨꯅ ꯂꯥꯏꯔꯦꯟ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯈꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯊꯟꯇ ꯋꯥꯈꯜ ꯀꯌꯥꯁꯨ ꯈꯜꯂꯝꯃꯤ꯫ ꯍꯣꯔꯦꯟ ꯏꯃꯥꯅ ꯑꯃꯨꯛ ꯑꯩꯕꯨ ꯉꯥꯡꯂꯅꯤ, ꯑꯩꯕꯨ ꯀꯔꯤ ꯈꯨꯝꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯑꯁꯣꯟꯕ ꯖꯤꯕꯁꯤꯡꯗ ꯃꯤꯅꯨꯡꯁꯤ ꯑꯃꯇꯪ ꯎꯠꯂꯨꯕ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯥꯜꯂꯗ꯭ꯔꯅꯦ? ꯑꯁꯨꯝꯅ ꯃꯍꯥꯛ ꯈꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯝꯕꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯈꯝꯕꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯄꯥꯈꯠꯅ ꯐꯠ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯀꯅꯥ? ꯑꯩ ꯅꯪꯅ ꯉꯁꯥꯏ ꯀꯟꯕꯤꯈꯤꯕ ꯂꯥꯏꯔꯦꯟ ꯑꯗꯨꯅꯤ꯫ ꯈꯝꯕ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯃꯥꯅꯤ, ꯑꯩ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯖꯔꯛꯄꯅꯤ꯫ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯨꯁꯦ꯫ ꯑꯩꯒꯤ ꯏꯃꯥꯅ ꯅꯪꯕꯨ ꯎꯕ ꯃꯇꯝꯗ ꯅꯪꯅ ꯑꯩꯒꯤ ꯇꯧꯕꯤꯈꯤꯕ ꯃꯇꯦꯡ ꯑꯗꯨꯅ ꯏꯃꯥꯅ ꯅꯪꯕꯨ ꯌꯥꯝ ꯆꯥꯎꯅ ꯃꯅꯥ ꯄꯤꯒꯅꯤ꯫ ꯑꯩ ꯋꯥꯈꯜ ꯑꯝꯇ ꯇꯥꯗ꯭ꯔꯦ, ꯃꯪꯂ ꯇꯥꯏꯕꯪꯂ? ꯇꯥꯏꯕꯪꯅꯤ꯫ ꯌꯥꯔꯒꯗꯤ ꯑꯝꯇ ꯆꯠꯂꯨꯁꯦ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯨꯔꯦꯜ ꯑꯃꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯩꯒꯤ ꯌꯨꯝꯗꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩ꯫ ꯑꯗꯨꯗꯤ ꯅꯍꯥꯛ ꯏꯔꯣꯏꯕ ꯍꯩꯕ꯭ꯔꯥ? ꯍꯩꯇꯦ꯫ ꯀꯔꯝꯅ ꯏꯁꯤꯡ ꯏꯔꯣꯜꯅꯨꯡ ꯑꯁꯤꯗ ꯆꯪꯒꯗꯧꯔꯤꯕꯅꯣ? ꯑꯩ ꯉꯝꯂꯣꯏ꯫ ꯈꯝꯕ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯈꯝꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯎꯝꯁꯤꯟꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯐꯖꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯊꯨꯡꯂꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯈꯝꯕꯒꯤ ꯃꯀꯣꯛ ꯑꯗꯨ ꯑꯣꯠꯊꯣꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯟꯅ ꯃꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯍꯜꯂꯛꯑꯦ꯫ ꯂꯥꯏꯔꯦꯟꯗꯨꯒꯤ ꯃꯃꯥꯗꯨꯁꯨ ꯊꯣꯔꯛꯇꯨꯅ, ꯀꯅꯥꯅꯣ ꯅꯨꯄꯥ ꯑꯁꯤꯕꯣ? ꯏꯃꯥ, ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯐꯠꯇ꯭ꯔꯕ ꯆꯤꯡꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯇꯧꯕꯗꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯕꯨ ꯀꯟꯕꯤꯈꯤꯕꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯕꯨꯡꯉꯣ꯫ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯑꯩꯒꯤ ꯃꯤꯡ ꯈꯝꯕ ꯀꯧꯖꯩ꯫ ꯅꯪꯅ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯟꯕꯤꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯃꯜ ꯑꯩꯅ ꯁꯣꯏꯗꯅ ꯇꯧꯒꯅꯤ꯫ ꯑꯩꯒꯤ ꯌꯨꯝ ꯑꯁꯦ ꯆꯥꯅ ꯊꯛꯅꯅꯕ ꯌꯥꯝꯅ ꯂꯩ꯫ ꯃꯁꯤꯗꯒꯤ ꯏꯆꯥꯅ ꯆꯥꯅꯤꯡꯕ ꯂꯧꯅꯤꯡꯕ ꯃꯈꯩꯅꯦ ꯂꯣꯏꯅ ꯂꯧꯗꯨꯅ ꯆꯥꯎ꯫ ꯏꯃꯥ, ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕꯅꯤ, ꯑꯗꯨꯅ ꯏꯃꯥꯒꯤ ꯈꯨꯗꯣꯞꯇ ꯃꯗꯨ ꯑꯣꯏꯅ ꯄꯤꯕꯤꯈꯣ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯂꯧꯅꯤꯡꯕ ꯃꯈꯩ ꯂꯧꯖꯈꯤꯁꯅꯨ, ꯑꯗꯨꯕꯨ ꯈꯨꯗꯣꯞꯁꯤꯃꯗꯤ ꯏꯃꯥ ꯄꯤꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯑꯩꯉꯣꯟꯗꯒꯤ ꯈꯨꯗꯣꯞ ꯑꯗꯨꯅ ꯍꯦꯟꯅ ꯂꯨꯅ ꯈꯜꯂꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯑꯗꯨꯒ ꯆꯤꯡꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩ ꯍꯥꯠꯈ꯭ꯔꯁꯅꯨ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯏꯆꯥꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯃꯗꯨ ꯐꯠꯇꯦ, ꯃꯗꯨ ꯍꯥꯏꯒꯅꯨꯅꯦ ꯅꯪꯕꯣ꯫ ꯑꯩꯅ ꯂꯦꯞꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ꯫ ꯀꯩꯁꯨ ꯂꯩꯇꯕ ꯈꯨꯗꯣꯞ ꯑꯁꯤꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯕꯨ ꯀꯟꯕꯤꯔꯝꯗ꯭ꯔꯕꯗꯤ ꯏꯃꯥ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯥ? ꯏꯕꯨꯡꯉꯣ, ꯂꯥꯏꯔꯦꯟꯒꯤ ꯃꯃꯥꯗꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯝꯃꯤ꯫ ꯐꯔꯦꯗ, ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯒꯤ ꯈꯨꯗꯣꯞ ꯑꯁꯦ ꯅꯨꯄꯥ ꯑꯁꯤꯗ ꯄꯤꯊꯣꯛꯈ꯭ꯔꯒꯦ꯫ ꯏꯆꯥꯒ ꯀꯥꯏꯅꯒꯗꯧꯕꯒꯤ ꯁꯔꯨꯛ ꯑꯩ ꯄꯤꯊꯣꯛꯈ꯭ꯔꯒꯦ꯫ ꯈꯝꯕ, ꯁꯦ, ꯈꯨꯗꯣꯞꯁꯦ ꯅꯪ ꯂꯧꯔꯣ꯫ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯔꯦꯟ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯅꯆꯥ ꯌꯥꯝꯅ ꯄꯦꯟꯖꯔꯦ ꯏꯃꯥ꯫ ꯈꯝꯕꯅ, ꯑꯗꯨꯗꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯪꯐꯥꯜꯗ ꯊꯤꯟꯕꯤꯔꯣ꯫ ꯏꯃꯥꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯒꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯅꯪꯕꯨ ꯊꯤꯟꯕꯤꯔꯒꯦ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯇꯣꯝꯕꯒꯤ ꯃꯀꯣꯛ ꯑꯗꯨ ꯑꯃꯨꯛ ꯎꯝꯁꯤꯟꯗꯨꯅ ꯀꯪꯐꯥꯜ ꯑꯗꯨꯗ ꯄꯨꯈꯠꯄꯤꯔꯝꯃꯤ꯫ ꯈꯝꯕ, ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯈꯨꯗꯣꯞ ꯑꯁꯦ ꯅꯍꯥꯛ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ꯫ ꯃꯁꯦ ꯑꯔꯥꯏꯕ ꯈꯨꯗꯣꯞ ꯅꯠꯇꯦ, ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯏꯕ ꯈꯨꯗꯣꯞꯅꯤ꯫ ꯃꯁꯤꯅ ꯅꯪꯅ ꯑꯄꯥꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯊꯣꯛꯍꯟꯕ ꯉꯝꯒꯅꯤ꯫ ꯀꯔꯤꯅꯣ? ꯑꯩꯕꯨ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯅꯪꯅ ꯄꯥꯝꯕ ꯄꯣꯠ ꯑꯃ꯫ ꯑꯩ ꯌꯦꯟꯕꯥ ꯑꯃ ꯄꯥꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯌꯦꯟꯕꯥ ꯑꯃ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯝꯕꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯦꯟ ꯑꯗꯨꯅ, ꯁꯦ, ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ꯫ ꯈꯨꯗꯣꯞ ꯑꯁꯦ ꯅꯪꯒꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯁꯨ ꯌꯥꯔꯕꯅꯤ꯫ ꯈꯨꯗꯣꯞ ꯑꯁꯤꯅ ꯄꯨꯝꯅꯃꯛ ꯑꯣꯏꯔꯕꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯐꯅꯤ,
ꯈꯝꯕꯗꯨ ꯆꯠꯈꯤꯔꯝꯃꯤ ꯂꯥꯏꯔꯦꯟ ꯑꯗꯨꯁꯨ ꯏꯔꯣꯜꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯈꯝꯕ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯃꯥꯕꯨ ꯊꯤꯔꯛꯂꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃ ꯄꯣꯏꯅꯨ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯏꯕꯨꯡꯉꯣ ꯉꯁꯥꯏ ꯏꯃꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯄꯥꯇ꯭ꯔ ꯑꯁꯦ ꯀꯥꯏꯊꯣꯛꯈ꯭ꯔꯦ ꯀꯥꯏꯈ꯭ꯔꯕꯗꯤ ꯀꯥꯏꯈ꯭ꯔꯦꯗꯅ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯦ ꯍꯩꯃꯥ ꯅꯪꯕꯨ ꯆꯦꯡꯗꯤ ꯂꯧꯔꯛꯇ꯭ꯔꯕ꯭ꯔꯣ ꯌꯦꯟꯕꯥ ꯈꯛꯇ ꯄꯨꯔꯛꯂꯕ꯭ꯔꯣ ꯏꯃꯥ ꯃꯤꯠ ꯑꯝꯇ ꯎꯏꯁꯤꯜꯂꯨꯅꯦ ꯀꯔꯤꯒꯤꯅꯣ ꯎꯏꯗ ꯎꯏꯁꯤꯜꯂꯣꯕ ꯄꯣꯏꯅꯨ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯝꯃꯤ ꯈꯝꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯥꯅꯅꯕ ꯑꯍꯥꯎ ꯑꯍꯥꯎꯕ ꯀꯌꯥ ꯊꯣꯛꯍꯜꯂꯝꯃꯤ ꯏꯃꯥ ꯌꯥꯔꯦ ꯃꯤꯠꯇꯨ ꯄꯥꯡꯊꯣꯛꯑꯣ ꯄꯣꯏꯅꯨ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯊꯦꯜ ꯃꯌꯥꯝ ꯑꯁꯤ ꯎꯕꯗ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯈꯝꯕꯅ ꯂꯥꯏꯔꯦꯟ ꯑꯃꯗꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯃꯃꯥ ꯏꯕꯦꯝꯃ ꯄꯣꯏꯅꯨꯗ ꯂꯤꯔꯝꯃꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯏꯁꯣꯔꯅ ꯎꯕꯤꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯂꯥꯛꯂꯦ ꯏꯃꯥ ꯏꯃꯥꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯀꯔꯤꯅꯣ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯗ꯭ꯔꯦꯅꯦꯍꯦ ꯃꯪꯅꯗꯤ ꯏꯃꯥ ꯁꯦ ꯀꯥꯟꯅꯗꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯁꯦ ꯑꯩꯒꯤ ꯍꯨꯏꯒ ꯍꯧꯗꯣꯡꯒꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯈꯣꯏꯗꯣ ꯌꯨꯝ ꯑꯁꯤꯗ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅꯤ나 ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯂꯝꯂꯅꯤ ꯐꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯔ ꯈꯥꯛꯄꯤꯔꯁꯤ ꯍꯣꯏ ꯍꯣꯏ ꯈꯝꯕꯅ ꯑꯦꯟꯁꯥꯡ ꯈꯔꯒ ꯆꯥꯛ ꯈꯔꯒ ꯈꯥꯏꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯥꯁꯤꯡ ꯑꯗꯨꯒꯤ ꯊꯝꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯊꯪꯅꯕ ꯂꯩꯀꯥꯏꯁꯤꯡꯁꯨ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯗ ꯆꯪꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯝꯃꯤ ꯃꯅꯥꯏ ꯃꯁꯤꯜꯁꯤꯡ ꯊꯝꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯈꯝꯕꯅ ꯏꯃꯥ ꯑꯩ ꯂꯨꯍꯣꯡꯂꯒꯦ ꯑꯩ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯌꯨꯝ ꯑꯁꯤꯗ ꯏꯃꯥꯒ ꯑꯩꯒ ꯈꯛ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯁꯨ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯒ ꯂꯩꯔꯕ꯭ꯔꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣꯅꯦ ꯏꯃꯥ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅꯤ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯌꯦ ꯏꯃꯥꯅ ꯈꯔ ꯆꯠꯂꯒ ꯑꯝꯇ ꯍꯥꯏꯅꯕꯤꯌꯨꯕ ꯄꯣꯏꯅꯨ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯃꯗꯣ ꯈꯨꯂꯥꯛꯄꯗꯨꯅ ꯌꯥꯔꯛꯂꯣꯏꯗ ꯃꯤꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯈ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤꯅꯤ ꯀꯔꯝꯅ ꯌꯥꯔꯛꯀꯗꯧꯔꯤꯕꯅꯣ ꯏꯃꯥ ꯃꯗꯨꯗꯤ ꯉꯝꯂꯣꯏꯀꯣ ꯏꯃꯥ ꯑꯝꯇ ꯍꯪꯕ ꯆꯠꯄꯤꯌꯣꯕ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤꯕ ꯄꯣꯏꯅꯨ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯍꯥꯛ ꯈꯨꯂꯥꯛꯄꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯈꯨꯂꯥꯛꯄ ꯇꯣꯝꯆꯧ ꯀꯩꯗꯧꯔꯦ ꯄꯣꯏꯅꯨ ꯅꯍꯥꯛꯅ ꯂꯥꯛꯂꯤꯕꯗꯤ ꯀꯔꯤ ꯋꯥ ꯂꯩꯔꯦ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯈꯝꯕꯅ ꯈꯨꯂꯥꯛꯄꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤ ꯍꯥꯏ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯂꯥꯛꯄ ꯑꯗꯨ ꯅꯣꯛꯂꯝꯃꯤ ꯀꯔꯤ ꯐꯤꯖꯦꯠ ꯁꯨꯅ ꯐꯥꯎꯕ ꯁꯦꯠꯄ ꯉꯝꯗ꯭ꯔꯤꯕ ꯂꯨꯈ꯭ꯔꯥꯕꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯕ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯄꯣꯏꯅꯨ ꯈꯨꯂꯥꯛꯄꯒꯤ ꯋꯥ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯁꯥꯎꯅꯤꯡꯕꯗꯤ ꯐꯥꯎꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯈꯨꯂꯥꯛꯄꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯅꯤ ꯌꯥꯔꯦ ꯌꯧꯕꯤꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯇꯣꯝꯆꯧꯗꯨ ꯆꯠꯈꯤꯔꯝꯃꯤ ꯄꯣꯏꯅꯨꯁꯨ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯣꯗ ꯈꯜꯂꯨꯔꯅꯨ ꯈꯜꯂꯒ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏ ꯈꯨꯂꯥꯛꯄꯅꯅꯦ ꯏꯃꯥꯕꯨ ꯅꯣꯛꯁꯤꯜꯂꯛꯂꯤꯕꯅꯤ ꯏꯃꯥ ꯍꯌꯦꯡ ꯑꯃꯨꯛꯇꯪꯒ ꯆꯠꯄꯤꯌꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯁꯨ ꯂꯨꯍꯣꯡꯅꯤꯡꯗꯦ ꯏꯃꯥ ꯈꯪꯗ꯭ꯔꯦ ꯅꯪꯒꯤ ꯅꯤꯡꯉꯥꯏꯁꯦ ꯐꯔꯦ ꯏꯃꯥ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯌꯦꯡꯒ ꯆꯠꯂꯨꯔꯒꯦ ꯃꯗꯨꯗ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯏꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯨ ꯍꯥꯏꯔꯅꯨꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯌꯦꯡꯇꯪꯒ ꯆꯠꯄꯤꯌꯨꯀꯣ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯈꯝꯕꯗꯨ ꯊꯣꯏꯕꯤꯒꯤ ꯃꯣꯟꯗ꯭ꯔꯪ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯈꯨꯂꯥꯛꯄꯗꯣ ꯃꯆꯥꯅꯨꯄꯤꯗꯣ ꯀꯣꯛ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯒꯦꯗꯤ ꯍꯥꯏꯗꯦ ꯑꯍꯜ ꯑꯣꯏꯁꯜꯂꯛꯑꯁꯨꯕ ꯑꯗꯨꯝ ꯊꯝꯃꯤ ꯊꯣꯏꯕꯤ ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯅꯪꯗꯤ ꯈꯝꯕ ꯑꯩ ꯈꯛꯇꯒꯤꯅꯤ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯣꯏꯅꯨ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯈꯨꯂꯥꯛꯄ ꯍꯥꯏ
ꯀꯔꯤ ꯑꯃꯨꯛ ꯂꯩꯔꯦ? ꯑꯩ ꯍꯥꯟꯅꯁꯨ ꯍꯥꯏꯖꯔꯤ, ꯏꯆꯥꯅꯨꯄꯤꯁꯦ ꯏꯃꯧ ꯑꯣꯏꯖꯔꯒꯦ꯫ ꯅꯪꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ ꯄꯣꯏꯅꯨ? ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯁꯣꯏꯗꯅ ꯈꯨꯂꯥꯛꯄꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯕꯤꯒꯅꯤ, ꯑꯩꯒꯤ ꯏꯆꯥꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯐꯔꯦ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯒꯦ ꯍꯥꯏꯔꯕꯗꯤ ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯕꯒ ꯁꯅꯥ ꯌꯥꯎꯕ ꯎꯄꯨ ꯑꯆꯧꯕ ꯑꯃꯒ ꯁꯟꯕꯤ 2 ꯑꯃꯒ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯃꯗꯨ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗ ꯊꯥꯖꯒꯅꯤ, ꯑꯩꯅ ꯋꯥꯁꯛꯂꯤ꯫ ꯄꯣꯏꯅꯨꯗꯨ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯐꯅꯤ ꯑꯗꯨꯗꯤ꯫ ꯄꯣꯏꯅꯨ ꯅꯨꯡꯉꯥꯏꯇꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯕꯨꯡꯉꯣ, ꯏꯃꯥꯕꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯃꯥ, ꯍꯥꯏꯌꯨ, ꯈꯨꯂꯥꯛꯄꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ? ꯈꯨꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯃꯧ ꯑꯣꯏꯅꯤꯡꯂꯕꯗꯤ ꯍꯌꯦꯡ ꯑꯌꯨꯛꯇ ꯁꯅꯥ ꯌꯥꯎꯕ ꯎꯄꯨ ꯑꯃꯒ ꯁꯟꯕꯤ 2 ꯑꯃꯒ ꯄꯨꯔꯛꯎ ꯍꯥꯏ꯫ ꯃꯁꯤ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯈꯝꯕ ꯃꯣꯃꯣ ꯅꯣꯛꯂꯒ, ꯏꯃꯥ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯩꯝꯇ ꯋꯥꯔꯨꯅꯨ, ꯌꯦꯡꯕꯤꯌꯨ, ꯈꯨꯗꯣꯞ ꯑꯁꯤ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯏꯃꯥꯕꯨ ꯀꯥꯎꯕꯤꯔꯕ꯭ꯔꯥ? ꯄꯣꯏꯅꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯏꯃꯥꯗꯤ ꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯂꯨꯔꯦꯗꯅ꯫ ꯀꯥꯟꯅꯗꯦ ꯏꯃꯥ, ꯍꯌꯦꯡ ꯗꯨꯝ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕꯤꯔꯣ꯫ ꯂꯥꯛꯑꯣ, ꯆꯪꯉꯁꯤ ꯏꯃꯨꯡꯗ꯫ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯍꯔꯥꯎ ꯅꯣꯛꯇꯨꯅ ꯆꯪꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯃꯇꯝꯅꯤ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯏꯃꯧ ꯅꯨꯄꯤ ꯑꯃꯁꯨ ꯂꯥꯛꯂꯅꯤ, ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯍꯣꯏ ꯏꯃꯥ, ꯍꯌꯦꯡꯗꯒꯤꯗꯤ ꯏꯃꯥꯁꯨ ꯈꯔ ꯊꯕꯛ ꯀꯣꯝꯂꯅꯤ꯫ ꯐꯅ ꯃꯅꯥꯏ ꯃꯁꯜ ꯊꯝꯂꯕꯁꯨ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯊꯝꯕ ꯍꯥꯏꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯥꯅꯤ, ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯈꯝꯕꯅ ꯃꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯈꯨꯂꯥꯛꯄꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯑꯍꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯣꯏꯅꯨꯅ ꯐꯖꯔꯕ, ꯅꯤꯡꯊꯤꯖꯔꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯈꯨꯂꯥꯛꯄ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯁꯦꯠꯇꯨꯅ ꯂꯥꯛꯂꯤꯕ ꯐꯤꯖꯣꯜ ꯑꯃꯗꯤ ꯄꯨꯔꯛꯂꯤꯕ ꯁꯅꯥꯒꯤ ꯎꯄꯨ ꯑꯗꯨꯒ ꯁꯟꯕꯤ 2꯫ ꯃꯍꯥꯛ ꯃꯊꯟꯇ ꯃꯁꯥꯅ ꯍꯥꯏꯖꯔꯨꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯏꯀꯥꯏꯖꯔꯛꯂꯝꯃꯤ꯫ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯤꯁꯦ ꯅꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯣ꯫ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯁꯨ ꯃꯃꯥ ꯃꯆꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯝꯕ ꯐꯅ ꯌꯥꯝꯅ ꯊꯤꯖꯔꯕꯁꯨ ꯁꯦꯜ ꯄꯥꯏꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯔꯒꯦ ꯈꯟꯖꯔꯝꯃꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯂꯥꯛꯄꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯈꯝꯕꯗ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯅꯁꯨ ꯍꯣꯡꯈꯤꯔꯝꯃꯤ꯫ ꯈꯨꯂꯥꯛꯄ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕꯅꯤꯅ ꯃꯥꯒꯤ ꯑꯔꯩꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯄꯤꯊꯣꯛꯄꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯈꯝꯕ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯈꯝꯕꯅ ꯂꯧꯊꯣꯛꯇꯅ ꯊꯝꯂꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯣꯟꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕꯤ ꯅꯨꯄꯤ ꯑꯃꯅ ꯂꯣꯟꯅ ꯂꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯄꯥꯈꯠꯅ ꯄꯥꯇ꯭ꯔ ꯃꯆꯥ ꯑꯃꯒꯤ ꯅꯥꯀꯟꯗ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯝꯕ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩꯒꯤ ꯈꯨꯗꯣꯞꯇꯨꯕꯨ ꯎꯕ꯭ꯔꯣ? ꯈꯨꯗꯣꯞꯇꯨꯗꯤ ꯏꯆꯥꯅ ꯑꯗꯨꯝ ꯄꯥꯏꯔꯤꯗꯨꯗꯤ꯫ ꯈꯨꯗꯣꯞꯇꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯁ, ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯃꯗꯨ ꯃꯥꯡꯈ꯭ꯔꯕꯗꯤ ꯏꯃꯨꯡ ꯑꯁꯤꯗꯤ ꯋꯥꯕꯅ ꯂꯣꯏꯔꯅꯤ꯫ ꯑꯗꯨꯅꯦ ꯏꯃꯥ, ꯑꯩ ꯀꯣꯛ ꯁꯥꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯈꯝꯕꯅ ꯃꯍꯥꯛꯀꯤ ꯍꯨꯏ ꯑꯃꯗꯤ ꯍꯧꯗꯣꯡ ꯑꯅꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯅꯈꯣꯏ ꯇꯥꯔꯕ꯭ꯔꯥ? ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯈꯨꯗꯣꯞ ꯑꯗꯨ ꯐꯪꯅꯅꯕ ꯊꯤꯔꯛꯀꯗꯕꯅꯤ꯫ ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯆꯥꯛ ꯑꯃꯠꯇ ꯄꯤꯖꯔꯣꯏ꯫ ꯅꯈꯣꯏ ꯑꯅꯤꯅ ꯐꯪꯅꯅꯕ ꯊꯤꯔꯛꯀꯗꯕꯅꯤ꯫ ꯆꯠꯂꯣ꯫ ꯍꯨꯏ ꯑꯗꯨꯅ, ꯍꯣꯏ ꯐꯅꯤ ꯑꯣꯖꯥ, ꯑꯩꯈꯣꯏ ꯐꯪꯅꯅꯕ ꯊꯤꯖꯒꯦ꯫ ꯍꯧꯗꯣꯡ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯐꯪꯅꯅꯕ ꯊꯤꯖꯒꯦ꯫ ꯍꯨꯏ ꯑꯃꯗꯤ ꯍꯧꯗꯣꯡ ꯑꯗꯨ ꯈꯨꯗꯣꯞ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ 6 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯃꯟꯈꯤꯕꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯨꯊꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯎꯆꯤ ꯑꯃꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯅ ꯎꯆꯤ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ, ꯑꯗꯨꯅ ꯅꯪ ꯆꯥꯕ ꯇꯥꯔꯦ꯫ ꯑꯩꯕꯨ ꯆꯥꯕꯤꯒꯅꯨ, ꯑꯩꯒꯤ ꯊꯋꯥꯏꯁꯤꯃꯇꯪꯗꯤ ꯀꯟꯕꯤꯌꯨ꯫ ꯑꯩ ꯅꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯖꯒꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯃꯤꯅꯨꯡꯁꯤ ꯑꯃ ꯌꯦꯡꯂꯒꯦ꯫ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯑꯣꯖꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯅꯍꯥꯛꯅ ꯐꯪꯅꯅꯕ ꯊꯤꯔꯛꯂꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯀꯟꯕꯤꯒꯅꯤ꯫ ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯆꯥꯒꯅꯤ꯫ ꯑꯩ ꯁꯣꯏꯗꯅ ꯐꯪꯅꯅꯕ ꯊꯤꯖꯔꯛꯀꯦ꯫
ꯋꯥꯁꯤ ꯍꯥꯏꯔꯒ ꯎꯆꯤ ꯑꯗꯨ ꯈꯨꯗꯣꯞ ꯊꯤꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯝꯕꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯄꯥꯇ꯭ꯔ ꯑꯃꯒꯤ ꯅꯥꯀꯟꯗ ꯈꯨꯗꯣꯞ ꯑꯗꯨ ꯂꯩꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯆꯤ ꯑꯗꯨꯅ ꯆꯤꯛꯇꯨꯅ ꯍꯨꯏ ꯑꯗꯨꯒ ꯍꯧꯗꯣꯡ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯄꯨꯔꯛꯂꯝꯃꯤ꯫ ꯁꯦ, ꯃꯁꯤꯗ ꯂꯩꯖꯔꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯗꯤ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯅꯤ꯫ ꯅꯪꯕꯨ ꯆꯥꯔꯔꯣꯏ꯫ ꯌꯥꯝ ꯊꯥꯒꯠꯆꯔꯤ꯫ ꯎꯆꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯗꯨ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯞ ꯑꯁꯦ ꯑꯩꯅ ꯄꯨꯔꯒ ꯑꯣꯖꯥꯗ ꯄꯤꯔꯕꯗꯤ ꯑꯩꯅ ꯍꯦꯟꯅ ꯃꯊꯦꯜ ꯀꯌꯥ ꯆꯥꯕ ꯍꯦꯟꯒꯅꯤꯀꯣ? ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯔꯒ ꯍꯧꯗꯣꯡ ꯑꯗꯨꯅ ꯍꯨꯏ, ꯈꯨꯗꯣꯞ ꯑꯁꯦ ꯑꯩ ꯄꯨꯔꯛꯂꯒꯦ꯫ ꯍꯨꯏ ꯑꯗꯨꯁꯨ ꯄꯪꯕꯃꯛꯇꯤ ꯅꯠꯇꯦ꯫ ꯃꯍꯥꯛꯁꯨ ꯍꯧꯗꯣꯡ ꯑꯗꯨꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯈꯪꯂꯤꯕꯅꯤ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯑꯩ ꯑꯣꯏꯅ ꯄꯨꯔꯛꯀꯦ꯫ ꯌꯥꯔꯣꯏ, ꯎꯆꯤꯗꯣ ꯑꯩꯅ ꯐꯪꯕꯅꯤ꯫ ꯑꯩꯅ ꯈꯨꯗꯣꯞ ꯑꯁꯦ ꯄꯨꯐꯝ ꯊꯣꯛꯏ꯫ ꯍꯨꯏ ꯑꯗꯨꯅ ꯄꯥꯝꯕꯩ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯐꯔꯦ, ꯑꯗꯨꯗꯤ ꯃꯇꯦꯛ ꯃꯇꯦꯛ ꯄꯨꯅꯔꯁꯤ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯈꯨꯗꯣꯞ ꯑꯗꯨ ꯃꯌꯥꯗ ꯐꯠ ꯎꯝꯁꯤꯟꯈꯤꯔꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯗꯨ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯝꯕꯤꯗ ꯇꯨꯔꯦꯜ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯦꯜꯂꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯎꯕꯗ ꯍꯨꯏ ꯑꯗꯨꯅ ꯃꯈꯣꯜ ꯍꯧꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯍꯨꯏ ꯑꯗꯨꯅ ꯈꯣꯡꯕꯗ ꯈꯨꯗꯣꯞ ꯑꯗꯨ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯉꯥ ꯑꯃꯅ ꯎꯝꯁꯤꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯧꯗꯣꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯀꯔꯤ ꯊꯣꯛꯑꯦ? ꯈꯨꯗꯣꯞꯁꯦ ꯅꯪꯅ ꯑꯃꯨꯛ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯅꯪꯅ ꯐꯪꯅꯅꯕ ꯊꯤꯔꯛꯀꯗꯕꯅꯤ꯫ ꯑꯩꯁꯨ ꯉꯥꯁꯦ ꯆꯥꯅꯤꯡꯃꯟꯗꯅ ꯇꯧꯕꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯉꯥ ꯆꯥꯕ ꯁꯥ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯍꯨꯏ ꯑꯗꯨ ꯎꯕꯗ ꯆꯦꯟꯒꯦ ꯍꯥꯏꯅ ꯇꯧꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯍꯨꯏ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯅꯪꯕꯨ ꯆꯥꯕ ꯇꯥꯔꯦ꯫ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ꯫ ꯑꯩꯕꯨ ꯆꯥꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯊꯋꯥꯏꯁꯤꯃꯇꯪꯗꯤ ꯀꯟꯕꯤꯌꯨ꯫ ꯑꯩ ꯅꯈꯣꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯥꯖꯒꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯕꯨ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯄꯤꯕꯤꯔꯒꯦ꯫ ꯇꯨꯔꯦꯜ ꯑꯁꯤꯗ ꯑꯩꯒꯤ ꯑꯣꯖꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯉꯥ ꯑꯃꯅ ꯎꯝꯁꯤꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨ ꯅꯍꯥꯛꯅ ꯐꯪꯅꯅꯕ ꯊꯤꯔꯛꯀꯗꯕꯅꯤ꯫ ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯆꯥꯒꯅꯤ꯫ ꯐꯅꯤ, ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯖꯒꯅꯤ꯫ ꯉꯥ ꯆꯥꯕ ꯁꯥ ꯑꯗꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ꯫ ꯀꯣꯟꯅ ꯊꯪꯗ ꯉꯥ ꯑꯗꯨ ꯐꯪꯂꯝꯃꯤ꯫ ꯃꯌꯥꯗ ꯆꯤꯛꯇꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯁꯦ, ꯃꯁꯤꯗ ꯂꯩꯖꯔꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯗꯤ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯅꯤ꯫ ꯅꯪꯕꯨ ꯑꯩꯅ ꯆꯥꯕꯤꯔꯔꯣꯏ꯫ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯊꯥꯒꯠꯆꯔꯤ꯫ ꯉꯥ ꯆꯥꯕ ꯁꯥ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯨꯏ ꯑꯗꯨꯒꯤ ꯈꯨꯖꯤꯟ ꯑꯗꯨꯅ ꯉꯥ ꯑꯗꯨ ꯈꯣꯠꯂꯒ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯄ ꯃꯇꯨꯡꯗ ꯅꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯉꯥꯏꯍꯥꯛ ꯀꯪꯍꯟꯅꯕ ꯊꯝꯂꯝꯃꯤ, ꯑꯗꯨꯒ ꯉꯥ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯄꯣꯊꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ, ꯍꯨꯏ, ꯑꯗꯨꯗꯤ ꯑꯩꯈꯣই ꯆꯠꯅꯅꯕ ꯇꯧꯔꯁꯦ꯫ ꯉꯁꯤꯗꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯅꯤ, ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯃ ꯄꯥꯡꯊꯣꯛꯄꯤꯔꯤꯕꯁꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯆꯠꯂꯁꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯦꯂꯪꯒꯥ ꯑꯃ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯇꯦꯂꯪꯒꯥ ꯑꯗꯨꯅ ꯅꯨꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯌꯩꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃꯁꯨ ꯁꯤꯠꯂꯛꯇꯨꯅ ꯇꯦꯂꯪꯒꯥ ꯑꯗꯨ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯀꯃꯥꯏ ꯇꯧꯅꯤ? ꯈꯨꯗꯣꯞꯁꯦ ꯇꯦꯂꯪꯒꯥ ꯑꯁꯤꯗ ꯄꯟꯈ꯭ꯔꯦ꯫ ꯌꯥꯝꯅ ꯂꯨꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯉꯥꯏꯈꯣ, ꯎꯃꯪ ꯑꯁꯤꯒꯤ ꯑꯩꯒ ꯈꯪꯅꯕ ꯃꯔꯨꯞ ꯑꯃ ꯂꯩ꯫ ꯃꯍꯥꯛꯇ ꯁꯣꯏꯗꯅ ꯊꯤꯍꯟꯒꯦ꯫ ꯍꯨꯏ ꯑꯗꯨꯅ ꯃꯈꯣꯜ ꯍꯧꯅ ꯈꯣꯡꯗꯨꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯂꯝꯍꯨꯏꯒꯨꯝꯅ ꯇꯧꯕ ꯆꯣꯡ ꯆꯣꯡꯂꯒ ꯆꯠꯄ ꯉꯝꯕ ꯁꯥ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯦ? ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯤꯕꯅꯤ? ꯑꯩꯒꯤ ꯑꯣꯖꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯇꯦꯂꯪꯒꯥ ꯄꯥꯏꯕꯗ ꯌꯥꯎꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯣ ꯑꯃꯨꯛꯇ ꯐꯪꯅꯅꯕ ꯊꯤꯕꯤꯌꯨ꯫ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯃꯔꯨꯞ꯫ ꯀꯔꯤꯒꯤ ꯄꯥꯡꯒꯅꯤ? ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯂꯤꯕꯗꯨꯗꯤ ꯑꯩ ꯁꯣꯏꯗꯅ ꯊꯤꯔꯛꯀꯦ꯫ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯂꯝꯍꯨꯏ ꯃꯥꯟꯕ ꯆꯣꯡꯂꯒ ꯆꯠꯄ ꯁꯥ ꯑꯗꯨ ꯎꯃꯪ ꯑꯗꯨꯒꯤ ꯎꯁꯤꯡ ꯑꯗꯨꯗ ꯆꯣꯡ ꯆꯣꯡꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯧꯗꯣꯡ ꯑꯗꯨꯅ, ꯍꯨꯏ, ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯕ ꯖꯥꯠꯂꯣ? ꯅꯨꯃꯤꯗꯥꯡꯗꯤ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯈꯪꯗꯦꯅꯦ, ꯐꯪꯗ꯭ꯔꯕ ꯖꯥꯠꯂꯥ? ꯑꯩꯈꯣꯏꯕꯨ ꯍꯟꯈꯤꯕꯅ ꯐꯔꯗ꯭ꯔꯥ? ꯈꯪꯍꯧꯗꯅ ꯂꯝꯍꯨꯏ ꯃꯥꯟꯕ ꯁꯥ ꯑꯗꯨ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯦ, ꯈꯨꯗꯣꯞ ꯑꯁꯦ ꯁꯤꯗ ꯂꯩꯔꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯔꯨꯞ꯫ ꯃꯔꯨꯞꯀꯤ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯟꯖꯔꯦ꯫ ꯀꯔꯤꯒꯤ ꯂꯃꯟꯅꯣꯗ? ꯐꯔꯦ, ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯗꯤ꯫ ꯍꯣꯏ, ꯐꯅꯤ ꯃꯔꯨꯞ꯫ ꯂꯝꯍꯨꯏ ꯃꯥꯟꯕ ꯁꯥ ꯑꯗꯨ ꯆꯣꯡ ꯆꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯟ ꯑꯗꯨ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯨꯗꯣꯞ ꯑꯁꯦ ꯀꯝꯗꯧꯕ? ꯀꯅꯥꯅ ꯄꯨꯅꯤ? ꯍꯟꯗꯛꯇꯤꯅꯦ, ꯑꯩ ꯑꯣꯏꯅ ꯄꯨꯔꯒꯦ꯫ ꯅꯪꯅ ꯄꯨꯕꯁꯦ ꯍꯦꯛꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯏ꯫ ꯑꯁꯨꯝꯅ ꯍꯧꯗꯣꯡ ꯑꯗꯨꯅ ꯍꯥꯏ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯈꯨꯗꯣꯞ ꯑꯗꯨ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯃꯃꯩꯗ ꯂꯦꯡꯁꯤꯜꯂꯝꯃꯤ꯫ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫
ꯍꯨꯏ ꯑꯗꯨꯁꯨ ꯀꯔꯤꯃꯇ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯨꯝ ꯑꯗꯨ ꯌꯧꯔꯕꯗ ꯈꯝꯕ ꯈꯨꯗꯣꯞ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯈꯨꯗꯣꯞ ꯑꯁꯦ ꯑꯃꯨꯛ ꯐꯪꯖꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯥ ꯑꯩꯅ ꯌꯥꯝꯅ ꯆꯥꯎꯅ ꯄꯤꯒꯅꯤ꯫ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯊꯦꯜ ꯀꯌꯥ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯍꯨꯏ ꯑꯃꯗꯤ ꯍꯧꯗꯣꯡ ꯑꯅꯤꯗꯨ ꯃꯕꯨꯛ ꯄꯦꯟꯅ ꯆꯥꯔꯝꯃꯤ꯫ ꯏꯃꯥ, ꯑꯩꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯐꯪꯂꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯗ꯫ ꯊꯣꯏꯕꯤꯅ, ꯀꯔꯤ ꯈꯨꯗꯣꯞꯅꯣ? ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯊꯝꯂꯝꯕ ꯈꯨꯗꯣꯞꯅꯤ꯫ ꯑꯣ, ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨ꯫ ꯐꯔꯦ ꯐꯔꯦ, ꯏꯃꯥꯁꯨ ꯋꯥꯈꯜ ꯈꯔ ꯂꯩꯇꯥꯔꯦ꯫ ꯇꯨꯝꯅꯅꯕ ꯇꯧꯔꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯨꯏ ꯑꯗꯨ ꯑꯣꯖꯥ ꯑꯗꯨꯅ ꯆꯥꯛꯈꯨꯝꯗ ꯅꯣꯡꯉꯥꯟꯕꯒ ꯍꯧꯗꯣꯡ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯅꯅꯕ ꯃꯊꯦꯜ ꯀꯌꯥ ꯊꯝꯂꯝꯃꯤ꯫ ꯏꯟꯁꯥꯡ ꯑꯗꯨꯒꯤ ꯃꯅꯝ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯨꯏ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯆꯥꯅꯤꯡꯃꯟꯈꯤꯕꯅ ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯗꯨ ꯐꯥꯎꯕ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯍꯨꯏ ꯑꯗꯨꯅ ꯆꯥꯛꯈꯨꯝꯗ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯗꯨ ꯍꯨꯏ ꯑꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯁꯔꯨꯛ ꯈꯛ ꯆꯥꯗꯅ ꯑꯩꯒꯤꯁꯨ ꯆꯥꯊꯣꯛꯂꯤꯕꯁꯦ? ꯑꯩ ꯉꯁꯤꯗꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ, ꯑꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯩꯗꯤ ꯂꯥꯝꯃꯝꯃꯣꯏ ꯈꯟꯕ꯭ꯔꯥ? ꯑꯗꯨꯗꯤ ꯆꯥꯈ꯭ꯔꯗꯤ ꯆꯥꯈ꯭ꯔꯦꯗꯅ꯫ ꯍꯧꯗꯣꯡ ꯑꯗꯨ ꯍꯨꯏ ꯑꯗꯨꯒꯤ ꯋꯥꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯍꯨꯏ ꯑꯗꯨꯗ ꯈꯨꯖꯤꯟ ꯑꯗꯨꯅ ꯈꯣꯠꯂꯝꯃꯤ꯫ ꯍꯨꯏ ꯑꯗꯨꯁꯨ ꯁꯥꯎꯅꯤꯡꯕꯅ ꯃꯥꯒꯤ ꯈꯨꯖꯤꯟ ꯑꯗꯨꯅ ꯑꯃꯨꯛ ꯈꯣꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯠꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯈꯝꯕ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯀꯩꯗꯧꯅꯔꯦ ꯅꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯕꯁꯦ? ꯑꯣꯖꯥ, ꯑꯩꯒꯤ ꯆꯥꯅꯅꯕ ꯁꯔꯨꯛ ꯑꯁꯤꯁꯨ ꯃꯥꯅ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯂꯤꯕꯅꯤ꯫ ꯑꯣꯖꯥ, ꯑꯩ ꯉꯁꯤꯗꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ, ꯑꯗꯨꯅ ꯆꯥꯈꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯁꯥꯒꯤ ꯁꯔꯨꯛ ꯈꯛ ꯆꯥꯒꯗꯕꯅꯤ, ꯑꯩꯒꯤ ꯈꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒꯤꯗꯃꯛ ꯀꯔꯤꯒꯤ ꯈꯟꯅꯔꯤꯕꯅꯣ? ꯑꯩꯒꯤ ꯈꯨꯗꯣꯞ ꯑꯁꯦ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ꯫ ꯐꯔꯦ ꯐꯔꯦ, ꯇꯨꯝꯊꯣꯛꯂꯨꯔꯣ꯫ ꯍꯌꯦꯡ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯅ ꯆꯥꯅꯅꯕ ꯃꯊꯦꯜ ꯑꯍꯥꯎ ꯑꯍꯥꯎꯕ ꯀꯌꯥ ꯊꯣꯛꯍꯟꯗꯨꯅ ꯄꯤꯖꯒꯅꯤ꯫ ꯍꯨꯏ ꯑꯃꯗꯤ ꯍꯧꯗꯣꯡ ꯑꯅꯤꯗꯨ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯅꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯃꯛ ꯈꯠꯅꯗꯨꯅꯇ ꯂꯩꯈꯤꯔꯝꯃꯤ꯫